Manipuri wari pambi senena tawiriba pumnamakku amuhna taram noksari ngasisu mayamgi ngaihak pothananabagidamak anauba punggawari masa ani khaktang mayamgidamak puduna laksari punggawari masa ani ase taminaduna ngaihaktang awa pothaminasi ahan boina mayamda lantoksariba punggawari masa sigi maming sana haba Thaina mamangaida leibak amada ningthau ama palami ningthau asina nongma huranba ama phaduna bisar taubada huranba se magi maralgi damakta miyam mamangda puthoklaga phasi tauduna hatpa tare phansi taugadaba numitumakni leibak chona tille phangsi sagai sare phangsi taunaba pungpham ngaiduna leire pungpham ngaihakta ngairabada Ningthau na huran baduda hanglaklammi hai huran ba nangna tawkhiba naralgi damakta sibagi sairak phangadaba ngaihakta mangaire khanglabra huran bana iningthau nanai ai khangjai ningthauna adudi siramdaida nangna hainingba kari kari lai kharadangdi hairamodana nangi nupi angangdana kari kari pau seningba aikoida tamlamu aibige hairabada Huran bana sumna kumlaklammi iningthau nanai ai kari thoidokpa hainingai leijade adubu nanai ai ningjarakpa amatangdi hungba ngamlamdana punsi longkhiba tare khallubada hamoi ase kaire karinina hai utasi ningthauna hanglai asini iningthau Huran bana makha tarai leibaki phanaba iningthau gi suyai phanaba nanai aina Sana thage haina khanjarakpa kuirabani sanabu thaduna haurabadi laibaki awana pa haibaduma sunglai leiraroi adubu onthokpani nanai ai sibana hankhiba tare ningam houdeda asumna Huran bana nungai taba ningam dabagi matau utchinai ningthauna hairai madu oiba yaba wana teda karigi oiroidage iningthau Huran bana khummi Nanai ai sana sar karamna thagadage haiba khangjai aduda nanai aigi phangsi gi matam naksilakpa sida adugidi kariyamata singnaruganu aina matam yeithokpini karamna thagadauribano haibadutang samlapna mukta hayu ningthauna hangi asum tawbani iningthau Huran bana kumlai iningthau gi sana konungda ek leiriba sana makai puthoklaga laibakta phomjinduna thagadabani tawbatadi thagadauriba mi ado mapunsigi migi mapot masai amakta hura laktaba oigadabani aduna iningthauna sana konungi angam mathau minai misal mari mata mayamdagi amukta hura laktriba amatang khanbiraga tharabadi sana pambi ado hauduna sana mahai marong sumna pangani do Huran bagi wa asida ningthauna thajaraduna sana pambi thanaba mapunsida migi mapot amukta hura laktriba nupa ama khanba hauraklammi ahanbada magi darbarda fauba mana khwaidagi hena mapukchel sengi haina khanjaba phamnaiba amada sana thanaba yathang pire phamnaiba do pakhalle hairai iningthau ibungo nanai bungak piu mamangaida nanai aina aikoigi khunda laiba yumthangnaba amagi masanupigi mangakta siba sanagi lik pareng ama paman khraduna huralui mathangda ningthauna mana khwaidagi thajana thamjaba bor mantri aduda muk haire bor mantri adusu yadre hairai iningthau nanai aigi itik oiba thabakna chade aisu iningthaugi pukai langaidagi aigi lanaigi oiba sel thum khradi adum maraujai asumna ningthauna magi masel mabai mari mata phamnai tunaiba asan bhamanai sing kaushinduna sana thabagi thabak sinai adubu mapunsida migi mapot suhu hurandaba amata yauramdaba maramna makoi kana amatana thabak ase taw haiba yadre mi kana amata chongthoraktrabadudadi Huran bana ningthauda hairai iningthau nanai singi marakta Hurandaba kana amata yaudrabanina sana thaba yaroidauri adudi leibaki mapi mapa oina iningthauna
ꯊꯥꯕꯤꯔꯣ ꯁꯅꯥꯁꯦ ꯃꯗꯣ ꯇꯥꯕꯗ ꯅꯤꯡꯊꯧꯁꯨ ꯅꯤꯡꯍꯟꯅꯩ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ ꯑꯩꯁꯨ ꯂꯩꯕꯥꯛꯀꯤ ꯄꯨꯀꯩꯂꯟꯒꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯟꯅ ꯂꯧꯊꯣꯛꯇꯨꯅ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯁꯤꯖꯤꯟꯅꯩ ꯑꯗꯨꯅ ꯑꯩꯁꯨ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯡ ꯌꯦꯡꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯒꯤ ꯃꯄꯣꯠ ꯑꯃꯨꯛꯇ ꯍꯨꯔꯥꯜꯂꯛꯇꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ ꯁꯅꯥ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯍꯨꯔꯥꯟꯕ ꯀꯅꯥ ꯑꯃꯠꯇ ꯁꯅꯥ ꯊꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯐꯥꯡꯁꯤ ꯇꯧꯕ ꯇꯥꯔꯦ ꯍꯨꯔꯥꯟꯕꯅ ꯍꯪꯉꯤ ꯀꯔꯤꯒꯤ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ ꯍꯨꯔꯥꯟꯕꯒꯤ ꯃꯥꯜꯒ ꯀꯣꯟꯅꯅ ꯐꯥꯕꯒꯤ ꯍꯨꯔꯥꯟꯕꯅ ꯈꯨꯝꯃꯤ ꯀꯔꯤ ꯋꯥꯅꯣ ꯍꯨꯔꯥꯟꯕꯗꯤ ꯏꯊꯟꯇꯁꯨ ꯅꯠꯇꯅ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯔꯥꯜꯂꯤ ꯑꯩꯕꯨꯅ ꯃꯥꯜꯒ ꯀꯣꯟꯅꯅ ꯐꯥꯏ ꯍꯥꯏꯕꯒꯤ ꯋꯥꯗꯅꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯁꯨ ꯃꯁꯥ ꯃꯁꯥꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯖꯔꯤ ꯆꯞ ꯃꯥꯟꯅꯩ ꯐꯥꯡꯁꯤ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩ ꯈꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯨꯔꯥꯟꯕ ꯄꯨꯝꯅꯃꯛ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯏꯅꯤꯡꯊꯧꯁꯨ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛꯁꯨ ꯐꯥꯡꯁꯤ ꯁꯒꯥꯏ ꯃꯊꯛꯇ ꯀꯥꯕꯤꯕ ꯇꯥꯔꯦ ꯍꯨꯔꯥꯟꯕꯒꯤ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯃꯔꯩ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯥꯏꯊꯤꯔꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯨꯔꯥꯟꯕꯗꯨꯕు ꯐꯥꯡꯁꯤ ꯇꯧꯗꯅ ꯅꯤꯡꯊꯤꯖꯅ ꯊꯥꯗꯣꯛꯄꯤꯈꯤ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯨꯔꯥꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯒꯤ ꯄꯥꯝꯕꯩꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯔꯒꯗꯕꯗꯒꯤ ꯀꯟꯖꯈꯤ ꯑꯁꯤꯡꯕ ꯃꯔꯧꯁꯤꯡ ꯂꯩꯕ ꯃꯤꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯂꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯃꯤ ꯂꯧꯁꯤꯡ ꯂꯩꯕ ꯍꯨꯔꯥꯟꯕꯅ ꯄ꯭ꯔꯃꯥꯟ ꯑꯃꯈꯛꯇꯅ ꯃꯤ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯕ ꯇꯥꯍꯟꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯔꯨꯞ ꯑꯍꯨꯝ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯤꯜꯂꯪꯂꯨꯔꯒ ꯃꯆꯥꯁꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛ ꯊꯥꯛꯂꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯃꯥꯗꯒꯤ ꯁꯦꯜ ꯈꯔꯗꯪ ꯄꯨꯔꯒ ꯂꯪꯐꯩ ꯆꯠꯂꯨꯒꯦ ꯁꯦꯜ ꯇꯥꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯟ ꯁꯦꯟꯕ ꯑꯉꯥꯡ ꯈꯔꯅ ꯎꯆꯤ ꯑꯃ ꯐꯥꯔꯒ ꯃꯅꯥꯇꯣꯟꯗ ꯂꯪ ꯂꯦꯡꯁꯤꯜꯂꯒ ꯆꯤꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯔꯨꯔꯦ ꯃꯍꯥꯛꯅ ꯑꯉꯥꯡꯁꯤꯡꯗ ꯎꯆꯤ ꯑꯗꯣ ꯊꯥꯗꯣꯛꯅꯅꯕ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗ ꯁꯦꯜ ꯃꯌꯦꯛ ꯑꯃ ꯄꯤꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯎꯆꯤ ꯑꯗꯣ ꯄꯨꯔꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯈꯔ ꯆꯠꯂꯒ ꯎꯆꯤ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯔꯕꯅꯤ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯎꯆꯤꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕꯗ ꯑꯩꯕꯨ ꯀꯧꯔꯛꯎ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯎꯆꯤ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯑꯃꯗ ꯑꯉꯥꯡꯁꯤꯡꯅ ꯁꯅꯝꯕ ꯑꯃ ꯐꯥꯔꯒ ꯃꯈꯧꯔꯤꯗ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯒ ꯀꯣꯏꯆꯠ ꯆꯠꯍꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯦꯜ ꯃꯌꯦꯛ ꯑꯃ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯒꯤ ꯁꯅꯝꯕ ꯑꯗꯣ ꯂꯧꯔꯦ ꯑꯗꯨꯒ ꯈꯔ ꯆꯠꯂꯒ ꯁꯅꯝꯕ ꯅꯪ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯦ ꯁꯅꯝꯕꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯟꯕꯤꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯝꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯁꯤꯡꯈꯣꯡ ꯑꯃꯗ ꯑꯉꯥꯡ ꯃꯌꯥꯝꯅ ꯂꯥꯏꯔꯦꯜ ꯑꯃ ꯐꯥꯔꯒ ꯃꯈꯌꯥꯠꯇ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯆꯤꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯦꯜ ꯑꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯁꯦꯜ ꯃꯌꯦꯛ ꯑꯃ ꯄꯤꯗꯨꯅ ꯂꯧꯔꯒ ꯈꯔ ꯆꯠꯂꯒ ꯊꯥꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯂꯥꯏꯔꯦꯜ ꯂꯩꯍꯧꯔꯣ ꯂꯥꯏꯔꯦꯜꯅ ꯈꯨꯝꯂꯛꯏ ꯃꯔꯨꯞ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯕꯅꯤꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯄꯥꯕꯨ ꯍꯥꯟꯅ ꯋꯥꯁꯛꯍꯜꯂꯒ ꯃꯉꯣꯟꯗꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯊꯣꯛꯎ ꯍꯥꯏꯕꯇ ꯊꯣꯛꯄ ꯉꯝꯕ ꯑꯃ ꯂꯧ ꯃꯥꯒꯤꯗꯤ ꯇꯝꯐꯥ ꯈꯨꯗꯣꯞ 3 ꯂꯩꯕꯅꯤ ꯆꯠꯁꯤ ꯑꯩꯅ ꯏꯌꯥ ꯑꯁꯤꯗ ꯅꯪꯕꯨ ꯎꯝꯗꯨꯅ ꯄꯨꯒꯦ ꯑꯩꯕꯨ ꯊꯥꯖꯧ ꯏꯃꯩ ꯑꯁꯦ ꯆꯤꯛꯇꯨꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯔꯣꯏ ꯑꯁꯨꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯃꯆꯥꯅ ꯃꯤ ꯑꯃ ꯄꯨꯔꯛꯄ ꯎꯕꯗ ꯍꯔꯥꯎꯗꯨꯅ
ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ, ꯑꯩ ꯃꯤ ꯆꯥꯕ ꯇꯥꯔꯦꯗꯣ꯫ ꯂꯥꯏꯔꯦꯟ ꯃꯆꯥꯅ ꯈꯨꯝꯂꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯤ ꯑꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯑꯩ ꯉꯁꯤ ꯁꯤꯔꯒꯗꯧꯕꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯀꯟꯕꯤꯔꯛꯄꯅꯤ꯫ ꯋꯥꯁꯦ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅ, ꯂꯥꯎ ꯂꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯅ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯏ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯅ ꯅꯤꯅꯤꯡꯕ ꯄꯣꯠ ꯑꯃ ꯅꯤꯌꯨ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧ ꯃꯌꯥꯅ ꯃꯃꯩ ꯆꯤꯛꯇꯨꯅ ꯃꯥꯅ ꯅꯤꯕ ꯑꯗꯨꯇ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯅꯤꯕꯗꯒꯤ ꯂꯥꯏꯔꯦꯟꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯄꯤꯕꯤꯔꯦ꯫ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯃꯌꯥꯗ ꯎꯝꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏꯔꯦꯟꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ, ꯍꯌꯦꯡ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯧꯔꯛꯎ, ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯟ ꯑꯗꯣ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯨ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯣ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯨꯄꯥ ꯈꯥꯎ ꯑꯃ ꯄꯨꯔꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥꯅꯣ ꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯍꯪꯕꯗ ꯃꯆꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ꯫ ꯃꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯂꯩꯅꯅꯕ ꯌꯨꯝ ꯁꯪꯒꯣꯏꯅꯆꯤꯡꯕ ꯊꯣꯛꯍꯟꯗꯨꯅ ꯑꯉꯛꯄꯒꯤ ꯃꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯃꯥꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯤꯔꯨꯅꯕ ꯍꯥꯏꯔꯕꯗ ꯃꯃꯥꯅ ꯀꯣꯅꯨꯡ ꯀꯥꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯐꯔꯦ, ꯏꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯣꯏꯅꯕ ꯅꯆꯥꯅꯨꯄꯥꯗ ꯄꯤꯔꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯒꯤ ꯁꯅꯊꯣꯡꯗꯒꯤꯅ ꯅꯪꯒꯤ ꯅꯌꯨꯝ ꯐꯥꯎꯕ ꯂꯝꯕꯤ ꯆꯥꯎꯅ ꯊꯣꯜꯂꯨ, ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯍꯩ ꯂꯩꯅ ꯏꯁꯪ ꯁꯪꯅ ꯍꯧꯍꯜꯂꯨ, ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯊꯔꯣ ꯊꯕꯥꯜ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯃꯔꯤ ꯃꯔꯤ ꯇꯧꯒꯗꯕꯅꯤ꯫ ꯃꯁꯤꯕꯨ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯗ ꯂꯛꯅꯕꯒꯤꯗꯃꯛꯇ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯏ꯫ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯌꯨꯝ ꯌꯧꯔꯒ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯆꯥꯗ ꯇꯝꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯊꯣꯛꯂꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯁꯨ ꯑꯋꯪ ꯑꯋꯣꯟ ꯃꯇꯤꯛ ꯆꯥꯅ ꯇꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯂꯧꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯍꯥꯟꯅꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯎꯅꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯇꯝꯐꯥ ꯈꯨꯗꯣꯞꯀꯤ ꯋꯥꯔꯤ ꯇꯥꯔꯦ꯫ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯑꯗꯣ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯊꯧꯗ ꯇꯥꯛꯂꯨꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯖꯔꯕꯁꯨ ꯅꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ, ꯅꯪꯒꯤ ꯅꯔꯜ ꯑꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯊꯣꯛꯄ ꯊꯤꯔꯣ, ꯊꯤꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯊꯣꯛꯄ ꯕꯤꯆꯥꯔ ꯇꯧꯁꯤ, ꯆꯩꯔꯥꯛ ꯄꯤꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯐꯝꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞꯁꯤꯡ ꯎꯆꯤ, ꯁꯅꯝꯕ, ꯂꯥꯏꯔꯦꯟ ꯑꯍꯨꯝꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯀꯧꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯒꯤ ꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯔꯨꯞꯁꯤꯡꯗ ꯇꯝꯂꯦ꯫ ꯎꯆꯤꯅ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯗꯨꯅꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯗ꯭ꯔꯕꯗ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯑꯩꯅ ꯀꯪꯐꯥꯟꯒꯤ ꯁꯔꯨꯛꯇ ꯊꯤꯕ ꯌꯥꯕ ꯃꯈꯩ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯌꯨꯝ ꯃꯌꯥꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯁꯤꯇꯃꯛ ꯃꯉꯥꯏꯔꯦ ꯊꯤꯗ꯭ꯔꯤꯕ꯫ ꯋꯥꯁꯦ ꯇꯥꯕꯗ ꯁꯅꯝꯕꯅ ꯑꯩ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯁꯅꯝꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯑꯅꯤ ꯑꯗꯣ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯁꯥꯔꯗꯨꯅ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯨꯔꯦ꯫ ꯁꯅꯝꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯇꯝꯂꯕꯗ ꯎꯆꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯎꯆꯤ ꯑꯗꯣ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯅꯣꯛꯂꯗꯨꯅ ꯌꯨꯝ ꯑꯃ ꯂꯩꯔꯕ ꯀꯥꯏꯁꯤꯗꯤ ꯎꯆꯤꯒꯁꯨ ꯂꯩꯔꯤꯅꯦꯁꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯈ꯭ꯔꯕꯗ ꯎꯆꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯇꯝꯐꯥ ꯈꯨꯗꯣꯞꯇꯣ ꯃꯌꯥꯅ ꯇꯞꯅ ꯇꯞꯅ ꯆꯤꯛꯇꯨꯅ ꯁꯠꯇꯣꯛꯂꯒ ꯏꯁꯤꯡ ꯃꯊꯛꯇ ꯈꯨꯗꯣꯞꯇꯣ ꯎꯔꯒ ꯐꯥꯎꯒꯠꯂꯛꯂꯦ꯫
मांगख्रबी निंथौ मचानुपी अदो मंत्री मचागा लोइनना इसिंग मनुंगदा युम सादुना लैहौरे हाइबा पावसे लुख्राबी मचाना निंथौगी मफमदा तमलबदा निंथौना फादुना पुरऊ हाइना याथंग पीखी लुख्राबी मचाना मागी मरुप लाइरेलदा इसिंग मनुंगदगी मखोय अनिबु फादुना पुखलकननबा हाइरबदा लाइरेना मित्रंगना साबा युमदो पुलप थुदेक्लगा नुपीगा नुपागा अनि अदो फादुना पुरक्लगा लुख्राबी मचादा पीरे लुख्राबी मचाना मखोय अनिबु कोनुंगदा पुरगा निंथौदा सिनरबदा निंथौना हाइरई इबुंगो मसिगी मसत फत्रबी नुपी असे नंगी सेवा तौबा मतिक चाद्रे महकपु खाइनरो असी हाइरगा मचानुपी अदुबु मंत्री मचादा पिथोक्ख्रे अदुगा इतोन तोनबी मचानुपी अदुबु धर्म लैबा लुख्राबी मचादा अवोंग अवुन मतिक चाना चामा चामना खुजिंग ओइना तमदुना लुहोंगदुना पीरे लुख्राबी मचाना निंथौगी मचानुपी इतोन तोनबी अदुगा पांदुना मचानुपा नुपी पोक्तुना लैबाक अदुगी अनीसुबा निंथौगुम नुंगाइना पानखिरमी थवाई पानबसिंगबु लूना चाना तौबा हाइबसिगा मानबा अफबा थबक अमामुक लैत्रबनी जीवसिंगी मथवाई कनबिखिबा लुख्राबी मचा नुंगाइ याइफना पानबा ngamखि।